Macha Thadoknaba Central Jail Sajiwada Leiriba Myanmar Masasing Thadoknaba Kuki Rights Budina Taksillakle Hari Manipur gi jail da Leiriba Myanmar Masasing Thadoknaba Kohur Kuki Organization for Human Rights na Manipur gi Governor amasung NHRC National Human Rights Commission da aiba chirol pisinduna Taksillakle Kohur gi aiba chirol aduda hauzik Kuki Kanglup Myanmar Nesni Humpurom Impal Central Jail da phajinduna thamliba ase kudakta thadokpiu phajinduna Leiriba misingi manungda anidi makoi de piba phadok matam loirabani makoi bu Makatana adumak phajinduna thamli hairiba mising ase Kuki na majority oiba Manipur gi district singda thaidokuna thambiu hairi National Human Rights Commission gi chairperson Justice B Rama Subramaniam amasung Manipur gi Governor Ajay Kumar Balada pisin kiba memorandum aduda Makatana thamliba wafamdi masagi phadok matam loiraba mising phajinduna thambaiba se Indian Constitution gi Article 21 da piriba Right to Life amasung Personal Liberty bu khongaunabani amasung International Human Rights Convention bu thawaidabani hairiba convention asida India su khuyek piriba lebak amani mamangda tawkhibagum India gi wayal chatariba Kuki singbu hena safaba kanglup asina mapung oina khundaba district sing Churasanpur Kangpopi amasung Teknopal la thaidok pikibagum phajinduna thamliba Myanmar Kuki sing sapagadaba Kuki sing na mapung oina khundaba mafam singda thambiu phajinduna thamliba sing ase foreign national oirabasu makoi ase Manipur da leiriba Kuki singa culture lol amasung sagai jat amatani makoi bu nationality da yenglaga sapagadaba mafamda hongdokpa yahandaba ase michang mikhai naiba thongni haina chirol adun haidi Kuhur gi chairperson SH Benjamin Macha na hai masagi phadok loiraba pawba phajinduna thamba ase achumba welbu namsinduna thambagi mayek laraba khudamni mari leinaba authority na makoi busu chapsa na ngakpi sembi gadabani maramaduna masagi phadok matam loiraba mi ani adu khudakta thadokadabani wayal chatariba phajinduna thamliba Myanmar gi Kuki sing kanglup asina masing yamna khundaba district singda transfer tawbiu haina su Kuhurna demand tawri matam sangna Impal Central Jail da phajinduna thamba asina phajiliba mising adugi physical amasung psychological safety da chawna singna le hari adumakpu NHRC na di hiramasigi matangda hauzik pawba official oiba warol amata tholokpa leitri hairi makata na Trump gi pressure na maram oiduna ngase Thailand amasung Cambodia gi leaders sing unagadawri US na kabar gi threat torokpadagi Thailand amasung Cambodia gi marakta ngamkhaida lan thokliba adu losinanabagi damak wari sananaba ngase leba ani asigi leaders sing Malaysia da unaragani hairi ngamkhai gi marakta sona riba lalasina miyoi kunthra ga mari sikhre amasung lak amaga liseng marfuga nipan hena mayum makai takre watho ase losinanaba United States ki President Donald Trump na akanba pressure pi khre hari Thailand gi Prime Minister Office ki spokesperson Jirayu wangsapna phongdokhiba matung ina Malaysia gi Prime Minister Anwar Ibrahim na invite torokpadagi Thailand gi acting Prime Minister Phumtham Wichayachai hayeng gi mifamda saruk yaragani Cambodia gi mekai dagi su Phumthanga pamanaba hun manena saruk yagani hairi ngasi gi mifam asigi matangda Cambodia gi mekai dagi di wafam amata phongdoktri Malaysia gi Prime Minister Anwar ase Asian Association of Southeast Asian Nation chairperson gi pampuri ba maramna mangna sangtai bagi taba ase torokpani Tramna ma ki social media Truth Social da phongdokhiba matungina mangna thele lamasung Cambodia gi leader singa wari sanaduna lan makha satharabadi kabar gi yanaba purakna ba khona riba adu makha satharoi haina khangan khre hairi matungda President Trump na leba ani ase ceasefire tawnana bagi damak unannaba yana khre haina amuk phongdokhi makha satharakpada nungtil pause gi chifong ama oiriba kangla paugi editorial lokot charaga thamjige miyam gi mateng yaudravadi illegal immigrant khandokpa mai pak mangam loi hairi Manipur da logi wangmada mitop sing leptana sangsilakibagi wato asigi yenglaga Manipur police na mitop sing khandoknaba amadi phagatlaga logi oiba thabak sing packet pa horokiba asida miyamna mapung phaba cooperation pifam toi Manipur police ke mekai dagi lokaina sangsilakpa sing masak khangdokpada ngakna chatkadaba standard operating procedure SOP district policing da thaduna khangan khiba asina mitop sing khangdokpa amadi logi matungi na khonglai tuna thabak lokhatpa haure haibasni Manipur lengaki commissioner kam secretary home na July 19 da thokiba memorandum amagi matungina Manipur police headquarter na mari leinaba district khudimaki SP singda pauktak pi khiba aduda mitop sing masak khangdoknaba procedure sing khangan khiba aduda mitop sing na satok sasin toba thingba che chang haibadi saktak che suna paidaba Bangladesh Myanmar National Rohingya amasung Pakistan foreign nation sing maramda halankigadabani Manipur lengakna illegal immigrant sing masak khangdokpada ngakna satkadaba SOP sing khangan khiba amadi mitop khangdoknaba police na thabak lokhotpa hauri haibase maipa ananaba honabada miyamgi mekai dagi mapung paba cooperation pidrabadi
ꯍꯣꯠꯅꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯏꯅ ꯏ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯎꯅ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃꯁꯨꯡ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯀꯠꯊꯣꯛꯄꯒ ꯏꯔꯣꯏꯅꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯕ ꯆꯪꯏ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯤꯇꯣꯞꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯍꯨꯔꯥꯟ ꯂꯣꯅꯥꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯐꯣꯔꯦꯅꯔꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯊꯕꯛ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯟꯅꯕꯒꯤ ꯂꯥꯎꯔꯛꯈꯤꯕ ꯈꯣꯜꯂꯥꯎꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅꯕ ꯂꯧꯈꯠꯂꯛꯈꯤꯕ ꯈꯣꯡꯊꯥꯡꯅꯤ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯤꯇꯣꯞꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯍꯜꯍꯟꯈꯤꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ CSO ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯤꯇꯣꯞꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯌꯦꯞꯂꯒ ꯂꯩꯕ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕ ꯌꯥꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯤꯇꯣꯞꯁꯤꯡ ꯌꯣꯛꯇꯨꯅ ꯊꯝꯕꯗꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤba ꯑꯃꯗꯤ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯕ ꯉꯝꯂꯛꯈꯤꯕꯅꯤ ꯃꯤꯌꯥꯝꯅ ꯃꯤꯇꯣꯞꯁꯤꯡ ꯃꯇꯝ ꯆꯥꯅ ꯃꯁꯛ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯩꯕꯛ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯀꯅꯤ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯎꯃꯪ ꯋꯥꯃꯪꯗ ꯁꯥ ꯀꯩꯒꯨꯝꯅ ꯂꯩꯕ ꯅꯠꯇꯦ ꯁꯛꯂꯣꯟ ꯑꯣꯟꯗꯨꯅ ꯃꯤꯔꯛꯇ ꯌꯦꯞꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯈꯟꯗꯣꯛꯄ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯋꯥꯔꯜꯗ ꯏꯟꯗꯤꯖꯤꯅꯁ ꯗꯦ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯇ ꯕꯟ ꯔꯦꯂꯦꯅ ꯆꯤꯡꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯑꯁꯥꯝ ꯀꯁꯥꯔꯒꯤ ꯋꯥꯐꯝ ꯊꯝꯖꯒꯦ ꯂꯥꯛꯂꯤꯕ ꯑꯒꯁ 9ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯔꯜꯗ ꯏꯟꯗꯤꯖꯤꯅꯁ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯕꯟ ꯔꯦꯂꯦꯅ ꯆꯤꯡꯕ ꯇꯧꯕꯤꯗꯅꯕ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯥꯝ ꯀꯁꯥꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯒꯁ 9ꯗ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯔꯜꯗ ꯏꯟꯗꯤꯖꯤꯅꯁ ꯗꯦ 2025ꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯅꯍꯥꯁꯤꯡꯅꯤ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯑꯃꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯔꯜꯗ ꯏꯟꯗꯤꯖꯤꯅꯁ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯤ ꯊꯧꯔꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝꯒꯤ ꯃꯈꯥꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯑꯌꯥꯝꯕꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯆꯍꯤ 2 ꯍꯦꯟꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯛꯂꯕꯁꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯣꯂꯤꯗꯔꯤꯇꯤ ꯌꯨꯅꯤꯇꯤ ꯑꯃ ꯎꯠꯇꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯑꯃꯗꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯆꯥꯛꯁꯤꯡꯕꯨ ꯀꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯇꯣꯉꯥꯟꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯗꯤꯂꯤꯒꯦꯠꯁꯤꯡꯁꯨ ꯂꯥꯛꯀꯗꯧꯔꯤ ꯗꯤꯂꯤꯒꯦꯠꯁꯤꯡ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯧꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ MLAꯁꯤꯡ ꯂꯣꯏꯅꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯁꯨ ꯗꯤꯂꯤꯒꯦꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 1,000 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯍꯥꯏꯔꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯅꯥꯏ ꯂꯨꯞꯁꯤꯡꯅ ꯁꯧꯒꯠꯄꯤꯗꯨꯅ ꯕꯟꯅꯆꯤꯡꯕ ꯇꯧꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯈꯥ ꯇꯥꯅ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗ ꯂꯩꯔꯤꯕ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯕ MLA ꯁꯨꯔꯖꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯊꯝꯖꯒꯦ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗ ꯂꯩꯔꯤꯕ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅ ꯈꯥꯡꯉꯕꯣꯛ ACꯒꯤ MLA ꯑꯣꯀ꯭ꯔꯝ ꯁꯨꯔꯖꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦ 2025ꯀ ꯃꯔꯤ ꯂꯩꯅꯅ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯁꯣꯁꯥꯏꯇꯤ GRS ꯃꯅꯤꯄꯨꯔꯅ ꯅꯨꯃꯤꯠ 2 ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯎ ꯊꯥꯕꯒꯤ ꯊꯧꯔꯝꯗ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯀꯧꯕꯨꯂꯤꯌꯥ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯄꯗ ꯃꯍꯥꯛꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯃꯈꯥꯗ ꯂꯩꯕ GRSꯀꯤ ꯑꯣꯐꯤꯁꯇ ꯉꯁꯤꯒꯤ ꯐꯥꯎꯟꯗꯔꯁꯨ ꯑꯣꯏꯔꯤꯕ ꯈꯥꯡꯉꯕꯣꯛ ACꯒꯤ MLA ꯑꯣꯀ꯭ꯔꯝ ꯁꯨꯔꯖꯀꯨꯃꯥꯔꯅ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯍꯧꯗꯣꯛꯈꯤꯕ ꯎ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯑꯀꯣꯏꯕꯗ ꯃꯅꯥ ꯄꯨꯡꯕ ꯑꯃꯁꯨꯡ ꯎꯍꯩ ꯄꯥꯟꯕ ꯎ ꯆꯥꯔ ꯀꯌꯥ ꯊꯥꯈꯤ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯂꯥꯛꯄ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗꯁꯨ ꯎ ꯆꯥꯔꯁꯤꯡ ꯌꯦꯟꯊꯣꯛꯈꯤ ꯊꯧꯔꯝ ꯑꯁꯤꯗ MLAꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ GRSꯅ ꯉꯁꯤꯗꯒꯤ ꯆꯍꯤ 10 ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯨꯡ 1,000 ꯍꯦꯟꯕꯗ ꯆꯤꯡ ꯀꯌꯥ ꯑꯃꯗꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯩꯕ ꯑꯆꯧꯕ ꯀꯩꯊꯦꯜꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯎ ꯆꯥꯔ ꯀꯌꯥ ꯂꯦꯞꯇꯅ ꯊꯥꯗꯨꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯂꯥꯛꯂꯤꯕ ꯑꯁꯤꯗꯒꯤ ꯀꯜꯍꯧꯅꯕ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯑꯊꯣꯛꯄꯝꯒꯤ ꯀꯧꯕꯨꯂꯤꯌꯥ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝ ꯑꯁꯤ ꯑꯗꯨꯉꯩ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯒ꯭ꯔꯥꯍꯝꯅ ꯕ꯭ꯔꯍꯃꯥꯔꯣꯝꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯄ ꯂꯟꯃꯤ ꯀꯌꯥꯕꯨ ꯃꯤꯇꯩ ꯂꯟꯃꯤꯁꯤꯡꯅ
ꯂꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯔꯛꯈꯤꯕ ꯃꯐꯝꯅꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯤꯇꯩ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯁꯦꯡꯂꯕ ꯈꯨꯕꯝ ꯑꯃꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅꯁꯨ ꯀꯨꯞꯅ ꯊꯤꯒꯠꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯍꯤꯒꯤ ꯑꯣꯏꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯅꯔꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ GRSꯅ ꯌꯨꯠ ꯀꯪꯒ꯭ꯔꯦꯁ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ